New Delhi da ngarangdagi haukiba Vividhta Ka Amrit Mahotsav da Geographical Indication phanglaba lamdam asigi Wangkhei Phee na meeyam gi pukning angakpa phangna chingshinba ngamli. Makhal makha kyagi nat amasung chanabina laitinglaba North East India gi inakullaba cultural heritage da akhanaba mining thamduna ngarang leibaga asigi President Draupadi Murmu na Vividdhta Ka Amrit Mahotsav asi haudokhi. New Delhi da laiba Rashtrapati Bhavan gi Amit Udyan da pangthokiba thoramaduda Union Minister of Donor amasung Culture and Tourism G. Kishan Reddy, Minister of Art Science Kiran Rijiju amade atai masak naiba miyoi kyana sarkyakhi. Northeastern Handicraft and Handloom Development Corporation Limited ke matenga loinana Ministry of Development of Northeastern Region amasung Ministry of Culture na sillaga pangthokliba festival ase Udyan Utsav lisingani kunmariga mari lenana pangthokpane. Hariba festival asida Northeast India ki tongan ba states tingi stall chahum kun hen hangle. Masida region asigi na kullaba handloom and handicraft, agriculture amasung horticulture ki pothok amadi nat masung chanabigi machak mathum kaya mapung fana utle. Stall sing asigi manungda meeyam gi pukning hena chingshinba ngamlibade Geographical Indication GI Pavilion asine. Hariba Pavilion asida Geographical Indication phanglaba Northeast India gi pothok kaya marang kaina meeyam do play. Pavilion asida trade related intellectual property rights TRIPS agreement ki makhada Geographical Indication phangduna lamdam asigi handloom and handicraft po awangba thakta pukhaliba Wangkhei Phee na ayengba kayagi pukning chingsinba ngamle. Wangkhei Phee khaktanatana GI Pavilion asida Assam ki muga silk, Arunachal Pradesh ki khutna saba carpet amade Tripura ki queen pineapple na chingba kayasu mapung fana utle. Masida sunatana khut haibaga mari lenaba stall kun gi mathakta tongan ba polam sing sem sabagi demonstration na chingba kayasu thabak chathare. Northeast India ki top chinjak ta yumpham oiba makhal makha kyagi food stalls singna festival asida achauba mafam amasukan bangamle. Region asida laiba state singi tongan ba chinjak kaya miyam na pam na chana baga loinana atopa state ki miyam na nauna mahau tangna basu yaure. Festival haudopagi thoramaduda sarugyakiba Donor Minister G. Kishan Reddy na hai. Kumjale singani taramari dagi Prime Minister Narendra Modi na Northeast India da akanba meeting changlakpa maramna ngasidi region asi India gi mamal yamlaba lan oibang amle. Region asi lambi rail amasung nongthaki mategna mapung fana samnahanbagi mathakta political cultural amade thamoi nungi oiba marina so chetna samnahanba ngamle haina makna makha takhi.